Ngasigi oiba tongan nungtil pause singi collection khara thamjagi mitei singna masagi lawphom da law ujagi ngak senbiu haijabada central force singna yakidre laitan pokpida law khoiba chatluba singda kuki singna nauri kapsinduna attack torokpadagi charangna ba thokre haiba wafam nungtil pause ki chipongama oiriba wayel kati dagi lokhat charaga ahan boina kudol tamjagi amadi video asibu mieng tabiriba punamakpu loktak mapau updates ki mekai taramna okchabaga loinana ikai khumna bu chari kuntrakpam assembly constitution gi sagolmang police station konba laitan pokpi metai khulda law unanaba khoiba changlubada masing yamlaba kuki nupi amasung nupa singna chaitu utu paiduna naurina kapselaktuna attack torokre thodok adu law unariba lawpham adu kuki singini haiduna law khoiba lakpa metai singda ngasi ayuk pung mapan rom tarakpada nauri kaptuna attack torokhibane matam sangna nakal anigi marakta laitumna thanaba nunglangwana chingba chathanaki kuki naha mayam amana nauri paiduna sangsilaklaga metai singda kapselakpada miyoi ama makhongda panduna khara shokki hairi thodok adugi matang Lekai du leiba miyoi amana pause sida hai leitan pokpi hairiba mafam asida mitegi yumnak chama yengkhairom kundaduna leiri mafam adugi miyamgi sinpham lau singubuna oiraga lai makhogi lau ufam asi leitan pokpi gi sadu lampak haiba mafam aduni mitegi yum sanariba mafam adudagi di kilometer amarom tamak lapnai lokol aduda lau sangam kudrarom tamak lai apikpa lokol amani revenue district na Imphal East ni lokol adudagi hek loishilakpa sadukta yumnak kunmuk kundaba chongpen haiba kuki gi khul ama lay hairiba khul asi kangpokpi district ki cycle sub division gi manung chali paw asina makhata na hai mi yamna su tadaba kuki khul adudagi khara khajik chatlaga atoppa kuki gi khul mayam ama tongan ba maming thonjilaga kundasilakre makhoina tholiba khulsing adugi maming di wakan village wakan 5 village haibana chingbasing asini irang thok tringai mamangda khul asigi khunjasing asi laitan pokpi meitai khullomda lambi oina chalami aduga irang thokraba matungdagi di chingwang malantholaga ikawromda oina chatkre Manipur da kuki amasung maitegi marakta yamna chawna khut thonarakpa matam aduda kuki khulai paiba naha kaya marumna laitan pokpi hairiba maitai khul asida landasilaki amasung yungkuntra hena maithadokpiki hojiksu miyoi khara khul aduda hanjinaraklagasu ayambadi sajiwa sawombung amasung laitan pokpi khulda hangba relief camp singda changjapam lawraga leiribani lawmi amana pause asida hai kuki ga maitaiga hanaba horokpa chahi adumadi law panba ngamkhide adubu mamangi chahi di Manipur police amasung central force singna ngak selaga law uhanki handaki chahi asidasu kunjasingna BSF ki kangbu aduda makhoi law ujage ngak senbiyu haina hajabada ngak senbiyu haiba yakide maduna maram oiraga ngasi ayu angan batagi hauna siba changba tamba amma laklagani haiduna makhoi kharana tractor puraga law khoiba horakpani law sangam khara khoiba horaba matungda kuki naha ahal thoroklaga akampet ngang saktuna nauri kapselaktuna attack torokhibani haujikti irang adu maikai kayadagi police personnel singama song central force sangsilaktuna control tawkhre mitei singna masagi lawpamda law panbada fawba kuki na ayat papan bapirakpada central force singna madubu mayoknaba ngamdabagi pibam ama lairakpada kei adongi miyamna yamna nungaitaba phongdoknarakli pauksi asigi makhata na Israel amasung Iran gi lan humni shurakpa numit Israel gi nongthak lambi thingjinkre Iran da marfu Israel da tarasi kre hairi Iran amadi Israel gi marakta apaba makal gi khulai sizinaduna attack chathanabagi thawong numit humni shurakpaga loinana nakal ani gi marakta chawna amangata thokle amasung mishimina kaya yaure Israel gi defense force na phongdokhibagi matung ina ngasi ayu anganmada nakal ani missile sizinaduna attack chathanabada Iran gi defense ministry gi headquarter amasung nuclear project ama amangata thonma ngamle loinana Iran gi miyoi marfu rom Sire haiba chapchana khangle nuclear khulai sengatpagi thawrang ama paikhatuna Israel da chawna singnarakpadagi Israeli defense force na Iran gi maru oiba nuclear khulai thampam amadi missile factory singda attack chathakibani matung tarakpada nakal ali na khut hanaduna nongthaktagi attack chathanarakpadagi Israel na Iran gi konung Tehran da leiba yamna maru oiba thaw tampham oiriba Saran oil depot da attack chathakibani Tehran manakta leiba oil refinery amadasu missile kapsinduna attack chatharakhi matawasumna nakal ani bangna apaba makhal gi khulai sizinaduna attack chathanarakpadagi Jerusalem amasung Tel Avivata siren khongduna miyam mikupnom singna leinaba khangankhi nakal amaromda Israel gi prime minister Benjamin Netanyahu na hai ahing nungthil naidana Israel gi maru oiba mafam kharada Iran nongthaktagi attack chatharakpadagi tangai fadana Israel nasu Iran gi tongan mafam kharada nongthaktagi attack chathakiba ngasi chathakiba attack singda Israel gi maikaida miyoi tara amadi Iran gi maikaidana miyoi marfu siki haina
एजेंसी पाउन फोंदोरकली सेरक असिदा प्राइम मिनिस्टर नरेंद्र मोदी ना इजराइल अमदी ईरान की मरक्ता सोंगनरिबा लाल असिगी मतंगदा लौब फिरेपु ओपोजिशन यनिंगदबा फोंदोरख्रे मखाताना मणिपुर कुकीलैंड हाइबा लेटे फुटहिल नगा कोऑर्डिनेशन कमिटी मणिपुर कुकीलैंड हाइबा मफम लेटे वाखन सागतलगा कुकीलैंड पुथोकलिबा असिना स्टेट असिदा थोकलिबा इरांग असिगी मरु ओइबा हौरकफम अमा ओइरि हाइना फुटहिल नगा कोऑर्डिनेशन कमिटी इम्फाल की मेकैदगी फोंदोरकली कमिटी असिगी मीडिया सेल न थदोरकपा चिरोलमगी मतुंग इना वाखल न सागतलगा कुकीलैंड थोंजिंदुना मखोगी लम ओइनबो होनरिबा असिना लमदम असिगी येलोमीगी लमसिंग मुननबा अमदी असेंगबा अचुंबा अदु मुथतनबा होनबनी पुवारीदगी अखोइना खंगबा ngamlibadi कुकी हाइबसे लमदम असिगी येलोमी नते म्यांमार अमसुंग बांग्लादेशदगी हाइजिलकपा मियानचा सेंगनै माउंट कौब्रु माउंट थंजिंग अमसुंग एसपी रोड हाइना सेमदोक्तुना ममिंग कया थोंजिलिबा असिगुम्बा थोंगसिंग असि खतनाबा हौबता नतना येलोमी सिंगदा सिंगनबनी हाइनासु चिरोलसिना फोंदोरगली अमरोमदा नागासिंगना खुंदा बंफमसिंगदा लम खोपसिंदुना कुकी मिलिटेंट ग्रुप सिंगना बंकर साजिनबा लेफम सफम साजिनबा लंबी थिंजिनबा अमदी मरम चादना सेल खोमबा असिना नुंगसी चानना पुन्ना हिमिनबा हाइबा वखलोन अदुबु थुगाइनबा होनबनी नागागी लमदा संगसिलगा हिंसा सतदुना लम लौक्सिननबा होनरिबसिंग याउना कुकी मिलिटेंट सिंगी काहेनबा थबकसिंग खुदक्ता लेपकदबनी मपानदगी ड्रग अमसुंग खुसु खुलाई कया पुसिलक्तुना चथरिबा काहेनबा थवंगसिंग असिना लमदम असिगी तंगदु लेताबा फिबमदा अकाइबा पीरे मरमदुना अतोपगी लमदा चंगसिलक्लगा वखलना सगतपा होमलैंड सगतुना हानदगी लेमिनरिबा फुरुपसिंगबु टोकाई तहननबा होनरिबा असि खुदक्ता लेपकदबनी हेलो फुरुपसिंगबु इकाई खुमनबगा लोइनना वखल सगतपा कुकीलैंड सगतपगी खोंगफम हांदोक्त्रबदी येलोमीसिंगी मयोक्ता लखलक्लिबा थौरांग असिगी चपचाबा पखुम पीनबा थौरांग तौदुना लेरे हाइनसु फुटहिल नगा कोऑर्डिनेशन कमिटी FNCC गी चिरोल असिना मखाताना फोंदोरगली मखाताना उत्तराखंड की केदारनाथ मनाक्ता हेलीकॉप्टर काइबदा तरेत छिरे मियोय तरेत तोंगबा हेलीकॉप्टर अमंग असे अयु अंगनबदा उत्तराखंड की केदारनाथ मनाक्ता लेबा चिंचांग अमदा काइख्रे तौदोक अदुदा मियोय तरेत मक लेखिद्रे हाइना एजेंसी की पाव अमना फोंदोरगली उत्तराखंड की सिविल एविएशन डेवलपमेंट अथॉरिटी ना फोंदोखिबगी मतुंग इना हेलीकॉप्टर अदु श्री केदारनाथ दमादगी गुप्ता का सितमना पाइखिबनि हाइरि तौदोक अदुदा लेखिद्रबा पैसेंजर सिंह उत्तराखंड उत्तर प्रदेश गुजरात अमदी महाराष्ट्रदगी ngakhtani ayuki pung 5:10 taba matamda helicopter kaire haibagi paw hek phangbaga national disaster response force amasung state disaster response force ki team kamarum ama mafam aduda changsinduna mi kanana bamadi mateng pangbagi thabak paikhanaba honaki todok asigi matangda Uttarakhand gi chief minister Puskar Singha damina awangba thaki mifam ama pangtoktuna matung tarakpada miyamna Kedarnath laisangda lai khuram chatpada kodongthiba thoktanaba kari karamba section tharang sing lokatpa yabagi haibagi matangda kupna khana nainekhi hairi